Chief Minister N. Biren nga Sinone District ki Khopum da chatuna mafam adu gi tongan ba developmental project kaya gi ure po yung tamkre loy na open gym masu sangakre. Chingi mafam kaya da popi pambi thana bagi damak tampaki senja upay basing na sel thaday chingmi kharadi popi gi lay asi fajabagi damak thabani haina BJP gi MLA oiriba hanagi DGP LM Khautena fungdokre. Lanjen aduna lairiba mahiroi singi school amadi college ke admission fee laudana ba laingak na lauthokpa lairabasu LMS Law College Imphal da full admission fee thigadabani hairakpadagi penda ba lainare. Amasung Manipur da normalcy purakna ba youth of Manipur na changsiliba khongjang da Congress Party na piba yaba corporation piga ni haina MPCC ki spokesperson N Bupendana fungdorakli.